Manipur News channel mayam maru pau kra bizari ahanwada March Nipan dagi state sigi lambi singda miyam maning tamna chathok chasin yahan magaloinana ating pirak pusing akan action lokat namba Amit Shah na khankre extortion ga mai lena casing akan bathabak lokat namba khankre Indo Myanmar border paring da hangliba entry point singda fencing tobagi thabak kumang yangsan namba khankre drug free Manipur ohenaba drug network sing maru phangna muthana ba khankre ta asigi nipan dagi state asigi lambi singda Manipur gi miyam maning tamna apanwa yaudana chathok chasin yahan baga loinana athingba pirakpa singi mathakta akanba tabak lokhonaba Amit Shah na yathang pikre Union Home Minister Amit Shah na chair lawduna Manipur gi matang da chi New Delhi da awang uthaki security gi mifam ama pangthok ki baga loinana March nipan dagi Manipur miyam na state asigi lambi singda ayet apan amadi akiba leitana chatpa ngamnaba security gi akanba tabak lokhonaba yathang pikhiba loinana lambi chathok chasinda apana pirakpa khudingma ki mathakta akan action lawnaba si Union Home Minister na poktak pikre Manipur President rule thamkraba matung ahanba oina Manipur gi issue gi matang da Union Home Minister Amit Shah ni chair lawduna ngasi mahaki official residence da awang uthaki security gi mifam pangthokibani ngasi pangthokiba high level security mifam aduda maruina Union Home Minister Amit Shah na pikiba directive singi manungda tha sigi nipan dagi Manipur gi mifam kudimakta miyam akiba leitana chatpa yahangadabani national highway singda illegal tax lawba amadi miyam dagi nam hadana sel khaiba demand tawda sinaba sing phagatuna makoi matakda akan action lawgadabani Indo Myanmar ngkai paringda hangtokliba designated entry points singda fencing tawagi thabak yangsingadabani amadi free drug Manipur ama ohenaba drug network kudimak thugainaba Home Minister na mai lenaba authority singda akan yathang pikhi ifam aduda Union Home Minister Amit Shah na Manipur da tangdu leitaba puraknaba Prime Minister Narendra Modi gi licing makhada central government ne honaba yaba honari haibo loina mathok taba kudimak piri hairi New Delhi gi North Block ta leiba Home Minister asigi office chamber da pangthoki mifam aduda Manipur Governor Ajay Kumar Bala Chief Secretary PK Singh Security Advisor Kuldeep Singh DGP Rajiv Singha Union Home Secretary Govind Mohan Intelligence Bureau Deputy Chief of Army Staff Eastern Command ki Army Commander Border Security Force ki DGP Singh Central Reserve Police Force ki makok tongbo Singh Assam Rifle ki makok tongbo Singh amadi MSA ki senior official Singh saruk yaki ngasi pangthoki mifam aduda Manipur shanti hanjalangani lalobagi irang namthangani crime chathaba amadi border da lona mitop changsalakwa thingani haina center na pikhiba thajaba sing thabak oina pangthoknaba wafangjing kumna khanaki hairi pausina makha tardana hai Manipur da shanti poraktuna mausa gi punsida hanjalanaba ahanba khongtang oina sing amasung tongi naha singna state armory singdagi lut tawkhiba amadi namduna lakhiba nongmai amadi marusing pikalaknaba February kunda Governor Ajay Kumar na khankhibagi matungina tampaki oina aramba tengol yauna khulngakba singna lingakta khulaising pikhatkrabani amaromda Manipur Chief Secretary nasu lut tawkiba khulaising pikhalaknaba matung National Highway sing hangtokani highway sing si hangtoknaba mafam kayada security deploy tawbagi thabak loisalakle haina phongtokpa leikrabani Governor na February kunda kulai surrender tawnaba khanbaga loinana numit 3 gi manungda pikhalaknaba su khankibani hairiba numit 3 ni asigi manungda aramba tengol gi maikai nongmai chani gan nimfu taruk surrender tawkhiba loinana tampaki tongan police station singda nongmai sing su surrender tawnakrabani amaromda Governor numit 3 ni pikhiba matam adu sangtoktuna tahajigi taruki nuktil pung mari phawba pikhalaktriba khulaising surrender tawnaba khankhiba loinana hari matam asigi manungda surrender taroktrabadi matung tarakpada chatharakpa operation singda lut tawkhiba nongmai pairamba thenarabadi akanba action logani hainasu khankhibani makha taba fawda kuki singi bakar sing twkhre police na kuki inpi amadi kuki khulgi sip sing kokotana machin hangkre Kangpokpi District Police amadi Central Reserve Police Force combined team amana district asigi manung chana leiba Mark Hills range ki tongan mafam singda kuki singna saramba bakar sing asi twkhre amaromda ngarang kongbo maru lanpamda lai ki thoram pangtholingida nongmai kapsalakiba thodokmai leinana mafam adugi irap laptana leiba mafam singda maru oina Wangkan Range amasung Mark Hill Range area da combined security force na position park sana chathabo leinana Wakan area amasung masigi akoibda leiba kuki khulgi sipsing amadi kuki inpi gi miyoi sing kokotuna
disturbance pibagi thabak amu hana tawdanaba warning tawbo loinana makha tana tawraklabadi akanba action lokhoikani haina khankre. Presna phangba pawda Kangpokpi District Police amasung CRPF ki kanguna anirak suba oina ngasi district asigi Mark Hill Range ki mafam kayada operation chathaduna kuki volunteers sing na saramba bunker sing thugaiduna mangankre. February 13 ki ayukta Kangpokpi District Police na Central Security Force ka kusamnaraga Kangla Tombi amasung Kangpokpi phaunabagi National Highway ki paring the drive chathaduna masida leramba kuki gi bunker thugaibaga loinana bunker thugaina honabada apanba pirakpa kuki village volunteer phagachiba thodok leikrabani. Manipur ki Chief Secretary PK Singana matik jaba security sing thamdar National Highway sing hangtoklagani haiba miyamda thajaba pikraba matung combined force National Highway ki paring the drive asi jathaba horukibani. Manipur miyam ki lifeline oiriba National Highway number 102 Imphal Dimapur lambi paring ayam mafamsingda kuki khulai paibasingna dominate tawraga loinana highway asida Maitai na chatpada atingba thamduna lakibani. Machida natana Kangpokpi district ki manungda laiba National Highway asigi tongan-tonganba mafamsingda kuki khulai paibasingna lambi asida lakpa trucksing amasung garisingda sel khaiba amadi munbagi thabaksu tathabagi report kya amasu leiribani hairi. Hojik phawgi oinadi maru oiba paw pijaba matang asida loijare makha taba update kidamak mayam punna ngaiminasi channel asibu nusibudana like amasung subscribe tawbiramu.